Nangsi plane amadagi 10,000 meters haibadi 10 kilometer wangba mafamdagi taraklaba natraga ising manungda numit kaya luptuna kanbinaba kana leitrabada nang kari oigani hairibasing asi khanjenduna amutang yengbiyu hairibasing asi death sentence haibadi sibagi chairak piba amagumbani aduna ngasidi hingani thajadaba mafamdagi hinglakpa miyoi mari khakki angakpadu thamjage ahanbada human icicle haina khangnariba Jean Hillard 1980 in Minnesota numit adu unna nongumna suba yamna ingba numitni Jean mayum tamna gari thoduna halakhi khangaudana mahaki car adu lambidagi nathaiduna sujillammi asok apandi yoramde adubu kairaba mahaki car aduda temperature na kham thengna haitharaba masha yaudraba mafamduda leiba pamdraduna mahakna 3 kilometer lapna leiriba mamanabi amagi yumda khongna chatpa horakhe akanba ulen yauraba nungshit marakta lakpana mamanabi adugi yum yaugadaba meter khara watlingai lekthaduna takhi inglaba trat launa singsilaba lamhang aduda ahing aduma lenkhi thangnaba ayukta masa pumba untana yomlaba jin mamanabi aduna thengnakhi adubu jin hinglamkhi ngaklibadi inglaba miyoi kanasu hingba ngamloredaba extreme cold weather aduda mahaki body aduna adapt tawba ngamlamba asini kuina ahing ama freezing temperature aduda lelurabasu mahaki igi khongjeldi taplabasu tapna selamba asina mahaki body metabolism da yamdrabada darkar oiba oxygen fanglamba asina jinda thengnaramgadaba brain damage adudagi ngakthok halambane ani subada miyoi kanasu tadraba lengoi lam amada leng otpa ngamda numit mangani naitom kari chusada lenkhiba Aaron Ralston koba nupa amagi warini 2010 da puthokhiba fauraba movie 127 hours adu Aaron gi thodok adugi warini film asida Aaron da thengnakhiba thodok adu mayak sengna utli thodok adudi US da leiba Canyonlands National Park da 360 kg lumba boulder haibadi samna nungjaw amasung cliff face haibadi singmai natraga nungjaw amabu tubat launa kakthatpa manba shaktam ani asigi karakta mahaki yet thangba pambom adu saptuna leng otpa ngamda numit mangani supna lenkhiba asini masada yauramba chinjak losilakpa ising fanglaktaba loinena nungsagi maisada kuina expose torokpa sidagi mahakna miyoi kanana su lawba ngamlaroidaba decision ama launanaba honarakhi decision adudi mahaki saptuna leiriba yetki khud adu kakpa asini matang asidani ekoina hingnanabagi damak yamna sathiba akanba drastic decisions kayama lawba mathau taraklibasi adubu khud ama natraga khong ama amputate kakpa matamda maru oina tawgadabasi tourniquet ama semba asini haibadi kakliba mapham maton aduda e hena loss oibadagi ngakthoknaba semba asini ahum subada ising manungda matam sangna leikhiba thajadana hinglakpa Harrison Okengi tawdok thamjage Harrison the Jescon 4 tugboat haina khangnaba jazz asida cook oiri 2013 da mahakna tongleba boat adu akanba web thengnaduna kudong thiba mayoknaba horakhi Harrison emergency exit yaunaba selakhi adubu tongliba boat adu yam thuna lupsilakpana bathroom cabin amada upai leita thaijinduna leikhi irol nungda 30 meter hena luptharakpada boat aduda tonglakpa crew pumba sekhi adubu Harrison mahakna leiriba bathroom aduda yamna pikpa small air pocket haibadi ising yaudaba nungsit leiba sor honpham jaga ama leirambana Harrison matam sangna hingba ngamlambani pung humpu leiraba matung rescue team amana crew members singi haksang recover tawba lakpada Harrison su thengnakhi mari subada prithivigi
ख्वाइदगी अवांग मफमदगी तारक्खिबा थाजदना अंगकपा मवंगदा हिंगहौबा बेसना बोलोबेके वारिनी। In 1972, बेसनाना फ्लाइट अटेंडेंट ओइना वर्क तौरिबा पैसेंजर प्लेन अदु जेकोस्लोभाकिया आर्मीना सोइदना कापथखि। प्लेन अदुदा पुन्ना मियोय 29 तोंगलकपनि। अदुबो बेसना खक्तमक हिंखि। मियोय खुदिंगमक मालंगदा ताहौरगा बेसना खक्तमक प्लेन अदुदा याउबा फुट कार्ट अमदा सप्तुना फुट कार्ट अदुगा लोइनना 10,000 मीटर वांगबा मफमदुदगी लैमाई तमना पाइथरखि। लैमाईदा हौबा उवासिंग अमसुंग उनसिंग अदुना महाकी पाइथरकपगी मोमेंटम अदु हंथहनखि। अदुबु महाकी कोकी सरू काइखि, खोंग अनिमक तेखि, लोइनना नंगलगी सरू अहुमसु तेखि। था अमदी महाकोमादा लैखि। अदुबु सही अमा मखाइगी मतुंगददी पुंगनमक रिकवर तौबा ngamखि। पंजख्रिबा मियोय मरी असिबु दाव याबा लकी ओइबा हाइगदौरिब्रा नत्रगा मखोइदा खुदोंथीबा अमा थोलकपा मतमदा हिंगनबगी तोंगानबा अरोनबा महिगा लैबा जाला। करिगुम्बा मतमदा सीबा अमसुंग हिंगबा अनि असि करिसु लेतबा थौदोक अमगुम थोकली। लोइनना अनि सिगी मरक्ता पाव ओइना तमनबददी समना अदुदी हायरगा तोकपसु यौनरिबनी। खुदम ओइना नंगना थबक अमा ऑफिसतगी हानगी मतमदगी खजिक थेंगथना युम हल्ले खलसी। अदुबु नंगना महौसा तोंगलंबा ट्रेन अदु क्रॉस तौरे खलसी। तंजा अदुदा नंगोंदा फावगदबा फीलिंग अदु करिनो। लक्ष्यनिंगबा वफमदी लाइफ एंड डेथ हिंगबा अमसुंग सीबा अनिसिगी मरक्ता खेतनरिबासी मिकुप फाबा नते हाइबसितंग खंबिरगा थबा अमा तौबा मतमदा सेक्शनना टेक्ता कायदना थबा अदु लोसेंखिनबा होनसी। लोसिलकपदा चैनल असिना मयामदा हानदगी खंगबसु ओइरो खंगद्रिबबु ओइरो पुनमक सुपचिनजरगा मयामगी मफमदा एजुकेशन गी हिरमसिदा खजिक्तंग ओइरबसु मतेंग तौजगे हाइदुना चैनल असिना पांदम थमजरी। मरुओइना अखोइना डे टू डे लाइफ ता थेंगनरिबा थौदोक वाथोक मरमसिंग साइंटिफिक ओइबा रीजन गा लोइनना मयामना संदोकसगे लोइनना मालेमसे थोकपा अंगक थौदोक कयासु हापचिनबा होनजरके लोइनना इसाना पामजबा खंगनिंगबा साइंटिफिक ओइबा रीजन गा लोइनना पामबीबा टॉपिक लेरगदी कमेंट सेक्शन दा हाइबिरमु लांथोकचनबा होनजरके मयामगी सेबा मपुंग फाना तौबा ngamnaba होनजरके। अदुबु मयाम असिगी मरुमदा ख्वाइदगी मरु ओइबदी मयामगी ऑडियंस लव अदुनी। लोइनना चैनल असिना एजुकेशन गी लमसिदा संदोकसरप टॉपिक सिंगी मरमदा असोय अरान यावरगदी मयामगी मोड अदु सजेशन ओइना फीडबैक ओइना पिबिरउ हाबितंग लांथोकसरगा मथंगी वीडियो ngai minasi again. Thank you for watching.